Hꯧji Indira amadi Victor na Goel Sakrasti Kalamandi Goel hariba misa amaga unaram. Kalamandi hariba misa asi yu ngawa yu dalaisu misa ama. Mahaki ratori kungi maramda wari karati kanglibani. Victor amadi Indira na wari edu makuda libirak na bagidamagta harak. Kalamandi asina wari esi lib horok. Mahang liri wari esi ayik palai tu oin ulag. Mahang hari sayi humpu mangagi mamangda aikoi mari ratori hariba kungangda Sakrasti damagta salam. Adubu kul aduda so utpa loiraga chapminariba misak amana tupi sizinaraga mayamdagi paisa loram. Asumna tawriba asida mayamna mahaku nuksibiduna gulak haina mahaki maming kaunaki. Mangonda pokpadagi yaujaraklaba sakti amasu yaujak. Madudi mahaki ye thangba makhong asi Tuesday numitki numidang wairamgi pung 3:10 chatpada khwang nabagi chatpa ngamdaba anaba kaya ama gulakna magi makhong ni urabadi anaba adu phana luborabasu adum phaki. Masiki sakti asi atai numita sizinaba yadi. Tuesday numitki numidang wairamgi pung 3:10 chatpada kaktadani sizinaba yaribasi. Adubu nongmadi ratori kungangi sip asi makhwang nabadagi mahak chatpa ngamdana saina khangduna leram. Akang hai kaya matanarabasu anaba ase palamte. Sikki mataw asi gulangna uraduna mahak mating pangbira. Numit asi su Tuesday mahang na pung 3:10 chatpada sikki mananganda khongpak na ni lubudagi sikki anaba ase kudakta fakira. Asumna tawriba mataw ase leriba kunjasing asina gulaku sanman ikai kumnaba kaya ama tawkira. Mayamna mahapu kulasigi mi oina khanakira. Akoina suratori kungangde so utpa loiraga kulasdigi thatoktuna chala. Adubu gulak asidi ratori ki kunja miyamna kulasdagi lehawnaba haijamanbadagi khamadagi mahak kul aduda lehaukira. Masigi matungda mahaki ipau amata aikoina takitre haina wari lirak. Gulaki wari asisu Kalamandina liba ase loisinkri. Masigi makha tabadi Kalamandi sukha kitre. Mahang akhang mamakhaini Indira amadi Victor liribasi. Masigi matung Indira amadi Victor gari thauduna lambida lak. Victor na kaguda asi soiduna gulak oiramgani haina hairak. Indira na kaguda asi gulak ni haina kamdong asing basi khangdokan. Aikoidu numisu yamna lesilaktre numit marini khakta ngairabani haram. Victor na matamdi leri aduna kaguda asi gulak oribara haibadu leri bahan singda hanglabadi makoina gulaki matangdasu khanglamba yai. Gulaki maramda akhangba mioi soiduna leiramgani haram. Asumna makoi ini mayumda lakpada saniki yum asda mi mayam nga tillaga leiramba asi makoina theknare. Victor na kungi miyam asi mafam asda loina leri matang sare mayamda gulaki matangda hangaurasi haina Indira da hai. Indira na sanibu kau. Matamasta Krishna san asi thoraktuna Indira da nganglak. Nahakna maram oiraga aigi isa asi ngasidi thawi yalaga sijage toro. Nangna tawriba drama adu lepo yare haina nganglak. Indira asidi angak pahabdu ori. Kayino haribasu bahairaga mahagi mapuroibabu sanibu mapana thorokna biktamagda kau. Sanigi mapa asidi sosai letter asisu paduna khanglaban. Masina maram oiraga Indira da sauriban. Hawi sani asi mangakta fi yelaga fi na fen asi soro singlaga mapana thorok. Sani isidi mamang na sosai tawkibadu mahang sijanabagi honabada fen jaliba adu phuktuna tarakpadagi mahak hinghauraban. Krishna san hairagi aigi yumdana koi anina tumin aron basatharam. Hawisu numidang asde halagi. Ngasi haiba numit asdagi aigi yum asda mitop amata lebi yaroi. Aduga aigi imausu leite haina saung hairam. Asumna haiba asda sanina mapada kauroktuna wa atu lepnabagidamagta hairagi. Aduga sanina Indirada indu nahak mafam isi thadoktuna chakro hairaga sani imungda nungaitana sangkri. Indira su karisu haiba ngamdana kaptuna mahaksu mahaki mayumda satkri. Kelbisna mayamda Victor na lusingtuna guha mayada lebaku lubagi matangda su haiduk lambadagi masigi matangda kulgi miyamna su loina khanglamlaban. Aduga Victor na Krishna sanda lana khaliba asigi matangda sengdoknabagi tawjari. Adubu Krishna san asi karisu tapitre mahak su imungda sangkri. Victor da ahal amana mafam asi thadokna satkro hairagi. Victor na salamda asida mayamda hairam. Sirab matungda nakoi aigi nakta lakaniba. Matam aduda masigi lamun asa aina khumgani haram. Kulgi miyam asina Victor asi bulana uriban. Victor na asumna mayamda haribasi kulasda leriba miyoina siraba matamda miyo adugi thawai aduna santi fangdabadagi magi manakta lakani haiban. Matam aduda Victor na laman kumge hariban. Haujik Victor asisu mafam statukuna satri. Masigi matung sani amadi Indira tokai mayumemda leidari. Ningsing mako ini nungaitaba poknari. Haujik Indira gi mayada gomati ase magi kaadagi thoraktuna lakle. Aduga Indira da hairakli haukrabadi haukri. Kudima adu kauthoknaba honaru. Haukiba kaya adu kautholaga afaba punsi lambi amda salo haina wakan thaugatpiduna Indira pu thembiri. Indira asidi kaukuda hariba thawa isda sauriba. Mahangna kaukuda asi gulakni haibasu khaliban. Mahangna sauna hairakli. Kulgi miyamna gulakpuru expect tauriban.
ꯑꯗꯨꯕꯨ ꯁꯅꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯨꯝꯅ ꯑꯋꯥꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯍꯥꯛꯅ ꯁꯤꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯒꯣꯃꯇꯤꯅ ꯇꯥꯔꯨꯕꯗꯒꯤ ꯒꯣꯃꯇꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯥꯎꯔꯞꯅ ꯑꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯒꯨꯂꯞꯀꯤ ꯃꯌꯨꯝ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯔꯨꯕꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯅ ꯃꯁꯤꯗ ꯍꯪꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯒꯣꯃꯇꯤ ꯑꯁꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯒꯣꯃꯇꯤꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ ꯒꯨꯂꯞꯀꯤ ꯃꯇꯥꯡꯗ ꯒꯨꯂꯞꯀꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯈꯤꯗꯨꯗꯤ ꯍꯥꯏꯅ ꯃꯁꯤꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯅꯪꯁꯨ ꯇꯨꯝꯂꯔꯣ, ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯒꯣꯃꯇꯤ ꯑꯁꯤ ꯆꯪꯈ꯭ꯔꯦ꯫ ꯏꯟꯗꯤꯔꯥ ꯃꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯤ꯫ ꯃꯁꯤꯅ ꯒꯨꯂꯞꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯔꯥ ꯕꯤꯛꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯕꯤꯛꯇꯔ ꯑꯁꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯑꯩꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯒ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯔꯥ ꯑꯁꯤ ꯕꯤꯛꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯤꯛꯇꯔ ꯎꯅꯕ ꯂꯥꯛꯂꯤ꯫ ꯕꯤꯛꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯁꯤꯃꯤꯇ꯭ꯔꯤ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯟꯗꯤꯔꯥꯅ ꯃꯁꯤ ꯒꯣꯃꯇꯤꯅ ꯒꯨꯂꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯕꯤꯛꯇꯔꯗ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯛꯇꯔꯅ ꯒꯣꯃꯇꯤꯅ ꯒꯨꯂꯞꯀꯤ ꯃꯔꯝꯗ ꯈꯪꯂꯤꯕꯗꯨ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯅ ꯍꯥꯏꯔꯝꯒꯅꯤ, ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯒꯣꯃꯇꯤꯗ ꯍꯪꯂꯕꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯔꯥꯅ ꯃꯗꯨ ꯀꯥꯟꯅꯔꯣꯏ, ꯑꯩꯒꯤ ꯏꯆꯦ ꯒꯣꯃꯇꯤ ꯑꯁꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯇꯨꯀꯨꯠꯆꯅ ꯌꯦꯡꯅꯩ꯫ ꯑꯩꯒꯤ ꯏꯆꯦ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯈꯣꯡ ꯑꯁꯤ ꯄꯣꯝꯗꯨꯅ ꯅꯥꯏ ꯆꯥꯔꯒ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯃꯣꯠꯄ ꯀꯌꯥ ꯑꯃ ꯇꯩꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯏꯆꯦ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯇꯅ ꯏꯆꯦ ꯑꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯃ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯏꯆꯦ ꯑꯁꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯦ ꯑꯁꯤ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯕꯗ ꯏꯆꯦ ꯑꯁꯤ ꯇꯨꯝꯅ ꯆꯠꯄꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯏꯆꯦꯒꯤ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯐꯅꯕ ꯎꯄꯥꯏꯗꯤ ꯈꯪꯗ꯭ꯔꯤ꯫ ꯏꯆꯦꯅ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯌꯥꯝꯗꯒꯤ ꯏꯆꯦꯅ ꯇꯣꯉꯥꯟꯅ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯇꯥꯔꯛꯄꯒ ꯑꯩꯅ ꯏꯆꯦꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯃꯁꯤ ꯒꯣꯃꯇꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯕꯤꯛꯇꯔꯗ ꯂꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯀꯔꯤꯒꯤ ꯒꯣꯃꯇꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯔꯥꯗ ꯕꯤꯛꯇꯔꯅ ꯍꯥꯏꯔꯤ, ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯅꯪꯒꯤ ꯅꯁꯤꯅ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯐꯤꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯨ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯒꯣꯃꯇꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯁꯦꯡꯕꯁꯦ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯒꯣꯃꯇꯤꯅ ꯒꯨꯂꯞꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯒꯣꯃꯇꯤ ꯃꯁꯥꯅꯗꯤ ꯒꯨꯂꯞꯀꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅ ꯕꯤꯛꯇꯔꯕꯨ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯔꯒ ꯕꯤꯛꯇꯔꯕꯨ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯟꯗꯤꯔꯥꯗꯤ ꯊꯋꯥꯏ ꯑꯁꯤ ꯎꯕ ꯅꯠꯇꯦ, ꯕꯤꯛꯇꯔ ꯈꯛꯇꯅꯤ ꯎꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯛꯇꯔ ꯏꯟꯗꯤꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯍꯨꯏ ꯈꯣꯡꯂꯛꯂꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯔꯥꯅ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯔꯥꯒꯤ ꯃꯃꯥꯒ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯟꯗꯤꯔꯥꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯨꯏ ꯈꯣꯡꯂꯛꯂꯤꯕꯁꯤ ꯕꯤꯛꯇꯔꯅꯤ ꯍꯥꯏꯕꯁꯨ ꯏꯟꯗꯤꯔꯥꯅ ꯈꯪꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯛꯇꯔ ꯑꯁꯤ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯒꯣꯃꯇꯤꯒꯤ ꯀꯥ ꯑꯁꯤ ꯌꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯁꯤ ꯅꯝꯒꯥꯏꯒꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯀꯥ ꯑꯁꯤ ꯒꯣꯃꯇꯤꯒꯤ ꯀꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯕꯤꯛꯇꯔꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯒꯣꯃꯇꯤ ꯑꯁꯤ ꯊꯣꯛꯂꯛꯂꯦ꯫ ꯒꯣꯃꯇꯤ ꯑꯁꯤ ꯏꯟꯗꯤꯔꯥꯒ ꯃꯁꯛ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕ ꯕꯤꯛꯇꯔ ꯃꯍꯥꯛꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯛꯇꯔꯅ ꯒꯣꯃꯇꯤꯗ ꯒꯣꯃꯇꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯣ? ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯄꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯒꯣꯃꯇꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯇꯨꯝꯅ ꯆꯠꯂꯤꯕꯅꯤ꯫ ꯕꯤꯛꯇꯔꯅꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ? ꯑꯩꯈꯣꯏꯅ ꯒꯣꯃꯇꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯔꯥ ꯑꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ ꯒꯣꯃꯇꯤꯒ ꯃꯍꯥꯛ ꯑꯁꯤ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕꯁꯤ ꯕꯤꯛꯇꯔꯗ ꯍꯥꯏꯔꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯒꯣꯃꯇꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯏꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯁꯅꯤ ꯑꯁꯤ ꯀꯦꯕ꯭ꯂꯤꯁꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯍꯌꯦꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯏꯟꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯤ ꯍꯥꯏꯔ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯀꯦꯕ꯭ꯂꯤꯁꯅꯁꯨ ꯌꯥꯔꯦ꯫ ꯁꯣꯝꯗꯅ ꯒꯣꯃꯇꯤ ꯑꯁꯤ ꯎꯆꯦꯛ ꯇꯥꯟꯊꯣꯛꯅꯕꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯕꯤꯛꯇꯔ ꯏꯟꯗꯤꯔꯥ ꯍꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯁꯅꯤ ꯀꯦꯕ꯭ꯂꯤꯁꯁꯨ ꯏꯟꯗꯤꯔꯥ ꯎꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯒꯣꯃꯇꯤ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯕꯨꯠꯅꯤ ꯈꯜꯂꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯏꯟꯗꯤꯔꯥ ꯍꯣꯏꯅꯁꯨ ꯒꯥꯔꯤ ꯇꯨꯁꯤꯜꯂꯤꯕ ꯑꯁꯤ ꯁꯅꯤ ꯍꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯁꯅꯤꯅ ꯏꯟꯗꯨꯗ ꯍꯌꯦꯡ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯏꯟꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫
Indu amadi Victorna Sani amadi Kelvista makoina Gomati matungda inarabani Gomati asi tumlaga salibani Gomatina gulaki matangda karima khara khangi mayamna kakuda haribadu asengmadi magi maming asi gulak kawi gulaki matangda khangdoknabagi damakta Gomati matungda inarabani haituna kudima ase wari lituna khangale adubu Gomati asi gulak lairi mafam asta sangkre aduka hauna nonglakle makol asi su makoina taratuna Gomati miyada lakle makoina se ure Gomatina saruna saba mitam asa yenglaga hauna noklibase Victor magi kusu kulai putoktuna karikuma khara tana bagitamakta hot ekosu tawri adubu karisu taba famnate Gomatina nokpa asita thabalgi mangan asisu mamsilakle aduka Gomati su noklammadagi laimaida haithaduna tukre matamasda saruna saba mi ase lenglakle aduka Victor hoina leiba maya ase tamna sangsilakle Victor na lighter ama putoktuna makoigi miyara sangsilakko natrabadi nahapu mai thagani hari adubu asum sangsilakle mastagi Kelvisna lighter ase Victor dagi lawraga saruna saba mi ase langchitli Mastagi saruna saba mitam ase mai sakri mai marak asdagi mayamna kagudagi thawai ni haina riba gulak thawai ase paithrople mahakna yamna saungna mahaki ye thangma makong asi leimaida nesilakpada leiba asi chakhairle matam asda indirana aikoi ase kalamandi goyalna tharakpani kalamandina nahaki yum adu kanana mai thadokpuno haibagi matangda khangba pami haibadagi akoina khangduknaba nahaki nanakta lakpani haina haijinari matam asda gulaki thawai ase makre aduga magi thawai ase Gomati gi haksang sangre thawai asina Gomati gi haksang asibu control tawkre aduga mahangna wari asi puna lirak ratori kungung asida ai yamna nungaina leramki gugu pelwal ko nupa amaga aiga marup oiki gugu pelwal asi chikpa nabagi laing misak ama aina mayamgi anaba phanman maram oiraga gugu pelwanda kanamtana anaba laing balakide maram asina mahangna aibu kul asdagi tanthoknabagi damakta honaki adubu ngamlamkide mahangna kul asda leibi ganga kowi lukhrabi amagi matangdagi aibu tanthokpa ngamguni haina khaki aduga gangagi masanupa subu kowa amasu laiki gangagi masanupa subu ase aina yamna nungsiba angang amani aikoi ni si yamna nungsina loinaki magi mamagadi ahaka nomota wari sanakide adubu nongmadi sibu ase aigi nakta laki numit adusu Tuesday numit sibu na aigi nakta laktuna kaptuna magi mama adu makhwangna haure haiduna aingonda mamabu yengbinabagi haichaki adubu ahakti nupisingda masigi anaba ase khut thaduna layeng lamde maram asina aina sibu da su haram nupida layeng de haina adubu kulasda ai kaktana ni anaba asibu phanba ngamlibani haiduna aina hariba kaya asi sibuna tadana kana aingonda taksilaki masina maram oiraga aisu gangabu laing bataki mayam gulak nulirak liba wari asisu ayekpa laidu inonlo aduga gulak sibu unung sibana maram oiraga mahaki tupi asi sibu da pibira tupi upliba asina sibu aduga uptaba asina gulak na wari asi lirak aina sibu gi mayunda puna sibu ga halaki adubu gugu pelwan hariba misak asina aikona lakiba se lumduna khangauki adubu aina gangagi anaba se layeng dringaida gugu pelwan amadi khunja mayam laktuna ai amadi gangagi maramda fatana sandoktuna aibusu tamtina fuba saiba kaya ama tauki masigi matungda gugu pelwan gi miyoi kaya ama laktuna aigi yumbusu mai thaki aina yumdagi chenthoroktuna ratori khungi yumthong khudingda aibu kanbina bagdamakta thong hangdoknabagi thong thilam adubu kanamtana yumgi thong ato hangtorokite gugu pelwana ganga amadi sibubusu hatuktuna mahaki lamda phumjin aduga ahakti labuk amagi mayada selaki aina lakpada saruna saba mitam ama leramki ingmana maram oiraga aingba astagi ngakthoknabagi damakta ahakna saruna saba mitam asta konsilaga aingba ado khaki pung 12 mafam aduda wana aingba khanglaba matungda mafam aduda aigi aroba orki maram asina kungagi miyusingna thong hangdo hogdabagi yumthong kudingda thong masa mamam pali kariguma thong adu hangdo hogdrabadi aina otlaga numit 12 ni gi matungda misa adu siale makoina tawkiba adugi laman pung amamgi awabadu nongma gi matamda lawribani haina wari pumba lirak gulakna ingduna pung 13 wana khanglaga sikiba adu thok hangdo hogdabadi magi sap adu phanglaba misak adu numit 13 subu numita silibani haribani aduga mamangda Victor hoina saru polang ani thengnakibadu sibu amadi ganga gi ni haiba akoina khang gugu pelwana magi plan kayama silaga gulakpu khunja mayamda lan uhon kibani maram masina khulmiyamna gulakna thong hangdo uhaibada khulmiyamna thong hangdo kidabani hawjik Victor na harak nangna tawribase yamna fai hawjik kan mi singase yamna phatnadrabani adubu nahakti but amani wakan gyal loksing leiba buni aduna nahakna nahaki sap asi kamdongna fagani haibadu haibiramu haina hairam adubu gulakna magi sap asidi kaidong nisu faroi mase aigi sapni haina saung harak Victor na thiamnaba kan honari mahang hari nahakti retire oibadu pamdabara sargada ganga amadi sibuna nangbusu ngaiduna leiramlagan kalamandi su hapta ani humuk leirabadi mahaksu sikrani haina
ꯒꯨꯂꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯦꯝꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯒꯨꯂꯛꯅ ꯍꯥꯏꯔꯛꯂꯤ, ꯀꯂꯥꯃꯥꯟꯗꯤꯅ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯁꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯔꯒ ꯒꯨꯂꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯒꯣꯃꯇꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯒꯣꯃꯇꯤ ꯑꯁꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯨꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯒꯣꯃꯇꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯤ ꯕꯤꯛꯇꯔ ꯍꯣꯏ ꯋꯥ ꯈꯟꯅꯔꯤ꯫ ꯕꯤꯛꯇꯔꯅ ꯍꯥꯏꯔꯤ, ꯕꯨꯠꯀꯤꯁꯨ ꯑꯁꯣꯟꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯒꯨꯂꯛꯀꯤ ꯊꯋꯥꯏ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯁꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯁꯤ ꯀꯛꯊꯠꯂꯕꯗꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯁꯤ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯨꯠꯀꯤ ꯈꯣꯡ ꯑꯁꯤ ꯀꯅꯥꯅ ꯀꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯋꯥ ꯈꯟꯅꯔꯤ꯫ ꯂꯩꯔꯤꯕ ꯑꯇꯩꯅ ꯕꯤꯛꯇꯔꯗ ꯅꯍꯥꯛꯀꯤ ꯒꯣꯁ ꯍꯟꯇꯔꯅꯤ, ꯅꯍꯥꯛꯅ ꯃꯈꯣꯡ ꯑꯗꯨ ꯀꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯕꯨꯠꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯈꯣꯡ ꯑꯗꯨ ꯀꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯛꯇꯔꯅ ꯀꯦꯜꯕꯤꯁꯇ ꯑꯃꯨꯛ ꯊꯪꯖꯤꯜꯂꯛꯂꯤ꯫ ꯅꯍꯥꯛꯇꯤ ꯁꯝ ꯀꯛꯄ ꯃꯤꯁꯨ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯣꯡ ꯑꯗꯨ ꯀꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯜꯕꯤꯁꯅ ꯑꯩꯗꯤ ꯁꯝ ꯐꯥꯎꯕ ꯐꯖꯅ ꯀꯛꯄ ꯍꯩꯇ꯭ꯔꯤ, ꯀꯝꯗꯧꯅ ꯕꯨꯠꯀꯤ ꯃꯈꯣꯡ ꯑꯗꯨ ꯀꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯒꯣꯃꯇꯤꯗ ꯑꯣꯏꯅ ꯃꯈꯣꯡ ꯑꯗꯨ ꯀꯛꯍꯜꯂꯁꯤ, ꯃꯍꯥꯛꯇꯤ ꯒꯨꯂꯛꯀꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯑꯃ ꯑꯣꯏꯔꯤꯕꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯛꯇꯔꯅ ꯒꯣꯃꯇꯤ ꯑꯁꯤꯗꯤ ꯁꯣꯟꯖꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯛꯇꯔ ꯑꯁꯤꯗꯤ ꯒꯣꯃꯇꯤꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯒꯣꯃꯇꯤꯕꯨ ꯊꯕꯛ ꯑꯁꯤꯗ ꯇꯧꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯒꯣꯃꯇꯤꯅ ꯕꯤꯛꯇꯔꯗ ꯍꯥꯏꯔꯛꯂꯤ, ꯅꯍꯥꯛꯇꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ, ꯈꯣꯡ ꯑꯗꯨ ꯅꯪꯅ ꯑꯣꯏꯅ ꯀꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯛꯇꯔꯅ ꯊꯧꯅꯥ ꯐꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯖꯩ, ꯑꯗꯨꯕꯨ ꯕꯨꯠꯀꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯍꯟꯕ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯂꯥꯏ ꯌꯦꯛꯂꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯍꯟꯈꯤꯕ ꯉꯥꯛꯇꯅꯤ, ꯕꯨꯠꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯒ ꯁꯥꯟꯇꯤ ꯐꯪꯍꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯃꯇꯤꯅ ꯕꯤꯛꯇꯔꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯔꯒ, ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯛꯂꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝ ꯐꯥꯎꯅꯔꯤ꯫ ꯕꯤꯛꯇꯔꯅꯁꯨ ꯒꯣꯃꯇꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯌꯥꯅꯤꯡꯗ ꯃꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯀꯀꯨꯗꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯇ꯭ꯌꯨꯁꯗꯦ ꯈꯛꯇꯗ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒꯁꯨ ꯀꯧꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤ ꯅꯨꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤ ꯊꯤꯔꯛꯄꯗ ꯃꯃꯥꯡꯗ ꯕꯨꯜꯕꯨꯜꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯝꯈꯤꯕ ꯒꯤꯂꯣꯇꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯈꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯤꯂꯣꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯒꯤꯂꯣꯇꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯒꯤꯂꯣꯇꯤꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯒꯤꯂꯣꯇꯤꯅ ꯌꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯤꯛꯇꯔꯅ ꯕꯨꯜꯕꯨꯜꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯕ ꯁꯥꯁꯤꯟꯅꯔꯒ ꯕꯨꯜꯕꯨꯜꯒꯤ ꯊꯋꯥꯏꯅ ꯒꯤꯂꯣꯇꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯂꯤ ꯍꯥꯏꯅ ꯊꯦꯝꯃꯤ꯫ ꯕꯨꯜꯕꯨꯜꯒꯤ ꯂꯃꯟꯁꯨ ꯈꯨꯝꯕ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯒꯤꯂꯣꯇꯤꯗ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯂꯣꯇꯤꯅꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯗ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯛꯇꯔꯒꯤ ꯈꯣꯟꯖꯦꯜꯅ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯁꯅꯤꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯀꯤ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯊꯕꯛ ꯁꯤꯟꯅꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯀꯨꯗꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯁꯅꯤ ꯑꯁꯤ ꯐꯣꯇꯣ ꯀꯥꯞꯄ, ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯝꯗ ꯊꯥꯡꯗꯣꯛꯅꯕꯒꯤ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯀꯨꯗꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯒꯣꯟ ꯑꯃ ꯕꯤꯛꯇꯔ ꯍꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯒꯤꯂꯣꯇꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯀꯨꯗꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯧꯔꯒ ꯃꯍꯥꯛꯄꯨ ꯁꯥꯎꯍꯜꯂꯁꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯒꯣꯃꯇꯤ ꯈꯛꯇ ꯊꯝꯂꯒ ꯀꯀꯨꯗꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯛꯊꯠꯂꯁꯤ ꯍꯥꯏꯅ ꯕꯤꯛꯇꯔꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯗꯨꯅ ꯇꯥꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯃꯇꯤ ꯑꯁꯤ ꯃꯊꯟꯇ ꯐꯝꯍꯜꯂꯒ ꯊꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯃꯆꯥ ꯑꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯕꯤꯛꯇꯔ ꯏꯟꯗꯤꯔꯥ ꯍꯣꯏꯗꯤ ꯃꯔꯨꯝ ꯑꯃꯃꯝꯗ ꯂꯨꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯛꯇꯔꯅ ꯀꯀꯨꯗꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯗꯤꯚꯥꯏꯁ ꯑꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯤꯅ ꯏꯟꯗꯤꯔꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕꯅꯤ, ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯨꯠꯀ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ, ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ, ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯋꯥꯔꯧꯒꯅꯨ, ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯤꯅ ꯃꯃꯥꯡꯗ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯔꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯔꯥꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯃꯗꯤ ꯕꯤꯛꯇꯔ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕꯒ ꯏꯟꯗꯤꯔꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯀꯨꯗꯥ ꯑꯁꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯕꯤꯛꯇꯔ ꯑꯃꯗꯤ ꯏꯟꯗꯤꯔꯥ ꯍꯣꯏꯅꯁꯨ ꯇꯥꯔꯛꯂꯤ꯫ ꯁꯅꯤꯁꯨ ꯃꯈꯣꯟ ꯑꯁꯤ ꯇꯥꯔꯤ, ꯑꯗꯨꯒ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯅꯈꯤꯗ꯭ꯔꯤ, ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯃꯆꯥ ꯑꯁꯤꯗꯒꯤ ꯀꯀꯨꯗꯥ ꯑꯁꯤ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯒꯣꯃꯇꯤ ꯑꯁꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯀꯨꯗꯥ ꯂꯥꯛꯂꯤꯕꯁꯤ ꯕꯤꯛꯇꯔ ꯍꯣꯏꯅꯁꯨ ꯎꯔꯤ꯫ ꯀꯀꯨꯗꯥꯒꯤ ꯃꯆꯥ ꯑꯁꯤꯗ ꯍꯌꯤꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯌꯤꯡ ꯏꯜꯂꯒꯗꯤ ꯀꯀꯨꯗꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯒꯣꯃꯇꯤ ꯀꯀꯨꯗꯥꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯒꯗꯧꯔꯤ, ꯃꯃꯤꯠ ꯑꯁꯤꯁꯨ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯛꯇꯔꯅ ꯀꯀꯨꯗꯥꯒꯤ ꯇꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯟ ꯑꯁꯤꯅ ꯀꯀꯨꯗꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯁꯤ ꯀꯛꯀꯦ ꯇꯧꯕꯒ ꯀꯥꯔꯟ ꯐꯨꯕ ꯁꯅꯤ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯇꯥꯏꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯍꯥꯏꯕ꯫ ꯁꯅꯤꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯁꯤꯗ ꯏꯟꯗꯤꯔꯥ ꯕꯤꯛꯇꯔ ꯍꯣꯏꯁꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯀꯨꯗꯥꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤ ꯕꯤꯛꯇꯔꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯗꯧꯔꯦ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯕꯤꯛꯇꯔꯅ ꯀꯀꯨꯗꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯛꯅꯕꯒꯤ ꯊꯥꯡꯒꯣꯟ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗ ꯀꯀꯨꯗꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯛꯇꯔꯅ ꯁꯥꯎꯅ ꯁꯅꯤꯗ ꯉꯥꯡꯂꯛꯂꯤ, ꯅꯍꯥꯛꯅ ꯁꯤꯔꯕ ꯐꯥꯎꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯅ ꯁꯤꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯀꯀꯨꯗꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯣꯃꯇꯤꯒꯤ ꯃꯁꯥ ꯑꯁꯤꯗ ꯀꯀꯨꯗꯥ ꯑꯁꯤ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫
mahakna ai mafam asida lei thirudrabasu yaragani harakle makoina su khangle Gomati da Kaguda asi sangle haiba Kaguda na ai gi khong asi kakna honari bani ne ka ose hairaga Victor na pairiba thangon asi lauraga Victor da yalakle Victor su masara sokle aduga thangon asi amuk Victor da langle thangon asi uda yungduna laikre Gomati gi makong yet asi Victor gi mathabakta thamduna magi makong asi kakro harakle Victor di kakro haiba yadre matamasta sanina nupi gi haksang changlaga afauring saga nupa natro thoru ai gi pangan sayang nasi harak mastagi Kaguda asi Gomati gi masada gi thok sani asi busu Gakudana magi paw sijina duna pai duna lang thorok sani da mahana attack tokri matamasta Victor na Kaguda gi tungam da tumja lak Kagudana su Victor lak le habisi khang Victor mahana pai pathanggun asina Kaguda da lang adubu Kaguda asidi mahakri mastagi Victor na Gomati gi meya da lakpo matam da di Kaguda asi amu Gomati gi masada sang duna lairam Kaguda asidi tumli ba haksang na changbang gyan tariba tumtri ba haksang da di changbang ngamte hauji Kagudana Victor asibu ha na bagida magda tarok Victor na hat patarabasu aibu nanganda pomalagadi hatpi gano handsome oina siba pamsi hai asumna haibaga Kagudana Victor gi manga asi singleriba guha ase namsil aduga amuk singkhale asumna anira ahumlak tobaga guha gi ising asina Gomati gi haksang na songbada Kaguda asi Gomati gi haksang da ki thoke haina tawre tawriba se su Victor na khamle Kagudana amuk ising asida Victor ase namsin ge tobaga Victor na oina Kaguda asi ising asida namsil asumna tawbadagi Gomati gi haksang da ki Kaguda asi thokre Victor na Indira hoida Gomati asibu tumhan gano haina hairaga mahak mafam sitagi chatkri hauji Victor asi Gugu Pelwan gi mayum da lak mahak na sibu amadi Ganga gi saru polang asita mai thar asumna tawri ngai da Kaguda asi mafam sita lak mai tharam libasi uba sita Kaguda asiti yamna saungling Victor na Kaguda da hari aroibo aina hariba asimu tangdi na hangna tabi kulgi miyamna nangona tawkiba adu yamna lali adubu nangna kul adu da tawriba adusu chumde mayamna nahakpu nuksibadagi gulak haina kaunglakip nahangna kulasida tawriba amanga ta thokliba thawdo asidagi nahakpu Kaguda haina mayamna kaungnare harak asumna haiba tarobadagi Kaguda asina magi power sijina duna Victor asibu makuri laksin duna hana bagi tawri matamasta Gomati asi laktuna mahangna Kaguda gi masada soklam Kaguda asi ontok tron yenglari Kaguda asidi nupi da kut thaba nati kulsigi nupa khakta tari mahangna kut tharebasi Kaguda na Gomati ubada mangona yengduna lari Victor su makuri laksaliba asisu karisu tawkidre Gomati na tumina thanggol asi pairaga puraklami mahangna thanggol asi Victor da langkre Victor thanggol asi khulaga sensilaktuna Kaguda gi yathangba makong asida kakre asumna makong asi kakkibadagi Kaguda gi thawai asi utoina olaga mafam asiki mangkre magi thawai asi mafam asiki satkre aduga Indira na mafam asida Gomati saduna lak oiram masigi matung makoi sani hoigi meyada lakli sani asisu karisu tawdona faraga leiramde masi ubada makoi loina haraunari Gomati na Victor da hairakli painting aduda khunu ani yaukibadu sibu amadi Ganga aduga aiga gulaka kariguma mari amadi leinaba male haina harak Victor na hari gulaka si khungi miyamna mabu lana khalaba matungda mabu mayamna yarakide masiga nahaka sap mane mayamna nahaku lana khanaki maram masina nahaku mayamna khaliba adu gulakna khangbadagi yamna nangbu ngangnariba adu mahakna di nangbu lana khanba pamdaba oiramgani haram mamangda yaukiba painting aduda khunu ani guha ama igilama yaukiba adu Gugu Pelwan gi mayumda guha ama le aduga guhadu gi mayada sibu amadi Ganga gi haksang polang leiriba makoi ani haksang polang adu buni khunu oribasi aduga igalama yauribaduna Kaguda oribari hauji Indirana sanida nahang haikiba nahak laitra matungda ai amadi Victor kaidogani haiba haina hanglak matam asida sanina Victor amadi Gomati nungsinana leibasi uraga Victor asi nahaki natai oiraga doribani haina haram asumna masigi matung kulgi miyam amadi Krishna san sani ase fare haiba khangni Kaguda asi matam supagi kulasi thaduk chatkre haiba khaladuna mayam asi puna haraunari aduga Krishna sana Indira basu mamau oina loksinkhre mathang sinda Kebris amadi Gomati na Victor asi mayumda chana bagida makta thindokwa thoro Victor na Gomati da mathang da nahangna tumna chatlagadi tumna chatuna Delhi tana la'u hari Gomati na muhari mathang da nahangna butti duna lakpa matamda mafam asita amuk la'u hari asumna makoi ni si nuksinana oinaraga Victor asi bas tongduna chatkre mamangda Victor mahang yekiba lai asi puthroktuna lai asi da cross magi aduga painting ase pathana paikre painting asi pairaga lakpa matamda mamangda makoina saruna saba mitam asi mai tharupa adugi mayada pairaktuna takre matam asida painting asida haing kayam il masina takli Kaguda asi leiri haiba masigi matungda yum amada ahal amagi thonggi mapanda kanaguma leibagi makol asi ahal asina tae ahal asina pung yengluba matamda pung 3:30 satlam numit asisu twiste oirate
ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯊꯣꯡꯖꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯍꯥ ꯑꯍꯨꯝꯅ ꯀꯒꯨꯗꯥ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯜ ꯑꯁꯤꯗ ꯀꯤꯍꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯁꯤꯁꯨ ꯁꯥꯎꯅꯤꯡ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯕꯒ ꯉꯪꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯂꯒꯅꯤ ꯈꯟꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯀꯒꯨꯗꯥ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯀꯒꯨꯗꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯍꯜ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯀꯒꯨꯗꯥꯅ ꯍꯥꯏꯈꯤꯕ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯔꯣꯏ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤ, ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯠꯊꯅꯍꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯃꯊꯪꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫